Directorate of Education is Manipur Zonal Education Office amasung School DI Office da Oja Sing utilization tawhalambagi hanagi orders sing cancel tawkre. Kudaktagi utilization tawba lepnaba Manipulenga ki Directorate of Education is Administrative Section gi Office gi order ama Education is ki Director L Nandakumar na khuyek piraduna ngarang thokre. Utilization cancel tawbagi order asiga iroina na utilize tawramba oja khudingmak masa masagi original posting mafum singda kudaktagi oina join tawnaba yathang takre. Loinana July gi tang kun mari fauba mahiloi sangpupna ma covid na maram oiraga tingsin lambadu July kun mari gi matung dagidi class 8 amasung masigi mathakta leiba mahiloi singi oina school ka ba yargani haina Health Minister Dr. Sapam Ranjan na phongdokre. India ge punba COVID-19 active case ki masing lak ama lising ni phumapan chamriga maripuni thoi da hagat-kre. Haukiba pungkut mari da COVID-19 ge na active case lising kutma thoi chanipan ga Manipuri report tawraki. Miyoi lising kutma thoi chani ga tarama pan na COVID-19 gi fagat-kre aduga miyoi humphuna lekidre. Masi tharga leiba sida COVID-19 na maram oiraga lekidabagi punba masing lak manga lising kutmanga chamapan ga kuntra sukre. India da COVID-19 gi vaccine dose apunba crore chani ga sumne gi ama la kuntra gi mathakte kapthokre. Nagaland Pradesh Congress Committee ki President K. Therina hojik lengak pairiba nephew yogi government asina MG Narega amadi Village Development Board ki damak thadarakpa senfam singbu aranba mong da sizinare haina maral sikre. Wafam asi Congress President Sonia Gandhi bu Enforcement Directorate na kaukhatlaga wahong pahong chathabagi thawongbu yaningdaba phongdoktuna arang pangthokhiba rally amada K. Therina phongdokhibani. K. Therina makha taraduna haibada hairiba MG Narega gi fund saruk khara di Naga People's Front tagi Nationalist Democratic Progressive Party da chongkhiba MLA tarama panda pikhi haina mahakna phongdokhi. Mayai Kaba Nishagi Mayokta Zatharapa Operation Amada Assam Police Nangarang Lupa Kro Tara Muki Ogadoba Kilo Tara Henba Opium Kani Dibrugarh New Delhi Rajdhani Express Legi Phagat Kre Aduga Maduda Chenaba Miyoi Marisu Phare Hairi Railway Police ki Superintendent Banwar Lal Mina gi matung ina matik chaba pau phangbadagi Government Railway Police na 20503 Dibrugarh New Delhi Rajdhani Express train da Special Operation ama launch tawki Operation aduda opium mayam ama seize tawki aduga nupi ani yauna Miyoi Marisu Phagatki Makhatana Railway Police ki Superintendent aduna haikibada pharaba miyoi aduna opium adu Dimapur dagi Haura yongna puge tawrambani marak asida narcotic drugs and psychotropic substances NTPSA ki makhada case ama Guwahati gi Government Railway Police da file tawre haina hairi Malemgi Jew sing the Leba Panda sing Munga Quadigi Chahi Yamlaba Chahi Kuntramanga Suraba Male Giant Panda and Hong Kong gi Ocean Park the Lake Hairi. Ocean Park ki authority na Pongdora Kibada, Hokiba Chayol Karadagi, and gi Haksangi Pibam Soxilagtuna Jaba Tapa Yaraktabadagi Mahakpo, Kita Kapsinduna Matam Chupagi Oina Potahan Kibani. Penda and Chinagi Sichuan Province the Leba Jungle Amada 1986 the Poki Amadi Mahak Hong Kong gi Ocean Park the 1999 dagi Hongna Lare Kibani. Ocean Park authority na social media da Penda NN gi lekhitabagi pau adu laukhorakraba matung miyoi lising kaya romna nungaitaba phongdokna ragli panbayai malem gi khwaidagi kuina punsiba giant panda amom Jia chahi 19 da 2016 da lekhitabani Kanghanjaba